आकाशवाणी इम्फाल Ngangbam Nganthoi na pau pajari ahanbada maruoiba pau Manipur da COVID-19 gi active case 63 khakta ngaire ngarang anoba case tare thengnakhi mi sibagi pau leite lebak asida hauji phawda healthcare worker amasung frontline worker lakhumpu humdoi lising tara COVID-19 gi tika thadokre amasung Pradhan Mantri Narendra Modi nangasi World Sustainable Development Summit lisingani kunmathoi haudoklagani Laibak asina malemgi laisat oiriba COVID-19 gi mayokta punna amata oina lanthengnari lamdam sigi miyamna sakhangnaraba miyo kyana sulan phamasida mai paknabagi damak Akashwani Imphal gi ipau gi khuthangda mipum khudingmakna araiba thawong ahum face mask uppa amaga phut taruk lamnana leinaba maimit amadi khusa toina hamdoktuna tarutanana thamnaba appeal tawri Manipuri film gi director Herojit Nauroibamna COVID-19 dagi ngakthongnaba miyamda appeal tawraduna hai Mayambu Herojit Nauroibamna khoramjari COVID-19 laichat asidagi ngakthoknaba khwaidagi pharaba pambaidi cheksin bhaibasina oiri sarkarna laichat asidagi thingna bhonariba asigi matakta ekoi punamakna chu bhab taminaduna laichat asidagi ngakthoknaba tangai fadaba niyam ahumkhak ngangna chatminasi aikoi khudingmakna yumdagi mapan he tholakpada face mask soidana upsi sapon natraga hand wash sijinaduna khutsa sengna hamdoksi amasung mi amaga gi marakta phut taruki social distancing thamsi cheksin bahaibasina isa aikoi imung manung amasung miyambu laichat asidagi kanba ngamgadoribani amukachu hanne miyambu khoramjari Haujik mapung oiba pau Manipur da COVID-19 gi active case humbudara taret khakta ngaire hauki bapung kunmari da COVID ki anoba case tare thengnakhi miyoi amata sikhi bagi pau leite COVID-19 command control room na ngarang numidang wairam thokiba serol amada hai nauna positive oikhiba sing adugi manungda Senapati dagi ani Churachandpur Imphal East Imphal West Kakching amasung Thobal dagi miyoi amamam yauri masiga loinana apunba positive case ki masing 19,993 sure Hojik phawbada raija sida COVID-19 positive oiba sikhiba migi masing 363 sure hairiba matam asida miyoi 15 naba phaduna discharge tawkhi Masi tharaga hojik phawbada discharge tawkhiba apunba masing 19,993 sure naba phabagi sangna sada 9.9 ni hojik phawbada punna sample lakh manga 19,959 test tawkhre Sendoi wangna pigani haina thaja halaga sel loksiliba kangbu singdagi sectionaba sel thonggi bibhagsu puriba upamukhyamantri Yumnam Joy Kumar na miyamda appeal tawri Manipur Vidhan Sabha da ngarang Congress ki K Meghachandra na pukhalakpa wahang amagi paukhumda upamukhyamantri na hai isam samjaba miyoi kyana khara phagadra khanduna yamlaba senpham sing asigumba kangbu sing asida thamjiluraga mamaida sendoi phawba phangdabagi awaba kaya mayoknariba asi yengsinaba sarkarna the Manipur banning of unregulated deposit schemes Rules lisingani kunmathoi ngarang sabada pass tawnabagi damak puthokle Rules asi pass tawraba matungda ain kaina miyamdagi sel khonggatliba kangbu singi mathakta chapchaba action lokhatpa ngamlagani Mukhyamantri Nongthombam Biren ngarang Manipur Vidhan Sabha da haikre passenger service tawriba gari singna lowning ba bhara lawriba si tokhanabagi damak sarkarna athuba matamda bhara gi chang leplagani Raija Vidhan Sabha da ngarang transport vibhag ki demand khanabagi paukhumda Mukhyamantri na hai Gari masa thawriba miyoi singda sungsoi soidana helmet ubhannaba sarkarna akanba thabak lokhatli miyamna su isa gi punsi kanjanabagi damak daita khangba nagarik ama oina helmet uplaga gari thawbagi hainabi leinabu honabiyo haina Mukhyamantri na appeal tawkhi COVID-19 gi laisat leibadagi office sing ningthina thabak tawdabadagi number thadaba gari gi masing hengalakli ba si thingnaba thabak lokhalagani haina su Mukhyamantri na sabada thajaba pikhi Assam Rifles ki Tengnopal Battalion ngarang Tengnopal Jilla gi Loisi Khuldagi Lupa Koti Amarongi Henbagi Brown Sugar Fare Assam Rifles ki Serolamana hai akaknaba pawma phangbadagi mafam aduda thiba humbagi thabak sathabada Brown Sugar gram chani yangkhai amasung atei potlam kaya mafam aduda thengnabani Brown Sugar adu tongan ba softcase kunda haptuna thamlambani Atopa thodok amada Assam Rifles ki kangbu asimakna haukiba ningthauka ba numita Chandel Jilla gi
Sumthar Thangin Khulda Asat Oksing Check Tawbada Firol Khongupna Singba Ain Kaina Puramba Miyoi Manga Phagat Lehairi Polam Sing Adu Lupa Lak Yankai Humdoi Rongi Mamal Oigani Assam Rifles ki Jaupi Battalion Khelo India gi Makhada Sandel Jila gi Hengsi Khul gi Naha Sing Dangarang Sana Khonaba gi Polam Sing Yenthokre District Administration Thawal gi Makhada Food Safety Administration Thawal na Sinduna Eat Right Toolkit haibasi gi matangda Thawal amasung Lilong Block ki Khangatlaba Anganwadi Workers sing gi training program amangarang Thawal DC Counting Hall da pangthokre Tabiriba Pawasya Kasbani Imphal dagini Leibak sida hojik phawbada healthcare worker amasung frontline worker lakh humphumdoi lising tara COVID-19 ki tika thadokre New Delhi da pawmi sing da wangangbada health secretary Rajesh Bhushan nahai beneficiary sing da ani suba dose ki tika thabagi thabak tha sigi tara humdoi dagi hauragani mang nahai atenba matam gi manung da COVID-19 ki tika lakh humphu kapangamba Leibak Bharat na oire Pandamasi Bharat na numit kunmari ni da yoba matam da America na numit kuntaruk ni aduga Britain na numit nifu taruk ni changi Sri Bhushan Nahai Raija amasung Union Territory Taranithoi da tika thabagi thabak sada humpu manga gi sang hen ba yauri mang nahai Leibak sida COVID-19 gi active case lakh ama lising yang khaida hantharakli Sri Bhushan Nahai January gi ahan ba sayol adwai da din nongmada laisat asina mi sibagi masing sani tarama thoi oiramba adu haujikti merfu darataruk ta hantharakle Sri Bhushan Nahai haukiba pung kunmari da Raija amasung Union Territory tara manga da mi sibagi paw leite aduga Raija amasung Union Territory taretana haukiba sayol ahum asida mi sibagi paw phangde Pradhan Mantri Narendra Modi na ngasi numidang video conferencing gi khuthangda World Sustainable Development Summit 2019 haudoklagani kumsi sahigi palan thorom gi hiramna Redefining Our Common Future Safe and Secure Environment for All haibasini The Energy and Resources Institute ki flagship program gi kunsuba edition irai numit phawba sathagani summit asida malem gi lusingba sing academician sing climate scientist sing youth amasung civil society sing gi lusingba sing saruk yagani Imphal da ngasi phongba pause singi maroiba pausing gi damak haujik Wahengbam Rajesh leire Rajesh Thagachari Nganthoi Manipur Bidhan Sabha gi paw ngasi Imphal da phongba pause sing da tongan mamong da headline tawduna phongle Mukhyamantri Nongthomam Biren Singna atu matamda chapchaba gari bhara laukthok lagani haiba wafamna Sangai Express Manipuri Sanalaibak Manipur Mail gi ahan headline tori Birodi Dolgi MLA Singda Mantri Singna Sahojok Pidre phone paikatre haiba Congress ki MLA N Loken gi wafamna Morning Bell gi ahan headline tori Pawasi Isel Express ki ani suba headline tori Oza Singda taret suba pe soidana pigani tha ahum mari gi matam pibinaba Chief Minister gi wapamna Ireibak Isel Express ponapam amasung Sangai Express English ki ahan headline tore Naharu gi thogdangda Oza Singna tolop yamde haina lairik tambiroi Dr Singna apamba thungde haina layengba toklabadi kari oigani haiba Mukhyamantri gi wapamna ahan headline tore Manipur register tawba gari lak mari henbagi manungda chada marphudi Imphal gi sorok singda seli haiba pauna Imphal Free Press ki ahan headline tore UNLF ki hanagi chairman RK Meghengi yungi akoibada police personnel mayam deploy tokre haiba pauna huyenlan paugi ahan headline chori matam chana thabak paikhat hobana COVID-19 gi sapu ka hena nangdabani haiba Mukhyamantri gi wafam People's Chronicle gi ahan headline chori Tamenglong jila gi Jelal Lekpu Wildlife Sanctuary lautokpada Raja Sarkarna thengthoroi dabani haiba pawma Imphal Free Press ki ani suba headline chori JAC na kauba pung humbudrani thoigi interstate chakaban handokre haiba pauna Sangai Express English ki ani suba headline tore pandemic ki saitheng degi hogot na ba honariba print industry news print ki mamal hengalapadigi problem mayok nari haiba paw ama huyalan pawgi ani suba headline tore Moirang Municipal Council Kangkhong Sairamne Sana Kanglon Amata Nganglamdre haiba pauna Sanaleba ki ani suba headline tore Loktak mapan da hoba har saidaba mana masing pamnaba hengalagli haiba paw photo ga konana Isel Express ki anchor kalam da pongli Choirman temporary market amorpa paisilibasing khudakta lokto u haina potpham phambising na khongchak chakre haiba paw ma Sangai Express English da pongli Nganthoi Thagachari Rajesh loiselakpada COVID-19 dagi ngakthoknaba face mask uppa phut taruk lapna na leiba khusa amadi maimi tarutana na thamba haiba samba thawong ahum asingak na satpinaba amuk hananing singjari aroibada maroiba paw amuk hanna Manipur da COVID-19 gi active case humbudara tarik khakta ngaire ngarang anoba case tare thengnakhi mi sikhibagi paw leite leibak sida hoji phawda healthcare worker amsung frontline worker lakhum phum doi lising tara COVID-19 gi tika thadokre amasung
प्रधानमंत्री नरेंद्र मोदी नंगसी वर्ल्ड सस्टेनेबल डेवलपमेंट समिट 2020 हौदोक्लगनी पाउ लोइजरे।